अहानबदा मणिपुर ऑप्शनल की मैकेरी की मरुब पाखरा पनम पाउसी लोकसरकन मैम थमजगे लेंगा आसे कुकी की मखा लेरबरा इस्ते लेंगा आसे कुकी की मखा लेरबरा है हंगलपग लोइदना लेंगा पेखत याब थबक पेखत है लोयालम अपुन नुपी लुप की प्रेसिडेंट खोंद्रम इबीएम हल थमकली ngasi khumbong bazar leiba ipanongpok ningthau ima panthoi bi harau bi sanglenda maike dongi mera pai bi miamna punduna pangthoki bo wakat mifam saruk yaraduna khongdram ibm halna hai manipur thokli bi lana sina miamna kham thengna awase thengna hale imphal area sing di lana si leitabugum mari mami tari adubo singkong singa singda leiba singdi ngasi pawba lambi da hingerek tuna awab kayam khangli setmilon gi phibam da su kham thengna suanduna awab da awab oidibani तुम्फम चफम खंगदना लेरिंगै सेरासिदा खुलंगाक पसंग फाना बहनरकलि बथावंग सथरकलि बसी लेबक थिबनि ओके मिलिटेंसिना मिटे की एरिया सिंदा काप सेलक्तुना लंदारकलि बसी असम राइफल्स की खुद यावी हैबा मेक्शन तकली असम राइफल्स लक्थोको हाइदुना मामा ओइबी कया खोंगसेट मसी लांगदुना सोक पसीबा कीदना खोंजंग किया अमा संगसलकलि मसीगी सरुगम ओइना पोइरै लेमरुल मैरा पाइबिगी मासा ओइना खुंबोंग द लेदि पमैरा पाइबिसिंग लोयालम अपुन मनुपी लुपसु मपुंग फाना खोंजंग असिदा सरुग्यारी हैबु वाफम फोंदुरकली ngasi nungdar phongkhiba kangleipaki mairagi pawse edagi maru oiba paw khara khangatjaraga miyamda khudo tamjige manipurgi irangda nupi ani phi thongduna pokhibagi thawdoka mari lenina NCW gi chairman manipur police pu saikhrei manipur irang asida hawkiba saida nupi ani phi thongduna pokhibagi thawdoka mari lenina National Commission for Women NCW की chairperson रेखा शर्मा ने मणिपुर पुलिस को सेराजना पुलिस अमज असम राइफल्स थमलम मियाम की थाजबा मंगनख्रे हाइना सुपेंदब फोंदरकले जेंडर सेंसिटाइजेशन फॉर पुलिस पर्सनल हाइबेरमदा ngasi ahamba मणिपुर राइफल्स की बैक हॉलदा वर्कशॉप हौदोलादुना NCW की chairperson रेखा शर्मा ने हाई करिगम इरांग अमा नत्रगा पामदब थौदो अमा हेक थोपो खुदिंगी नुपीसिंगदा ताइनाफम ओरिबा असि मखोइबो पंगल सोले हाइदुना तौनिंगबदा तौरिब्रा आशिगुम्बा वाखोलोन चेंबा दुदी मियोइबा अमागे वाखोलोन नते हाइके महंग हाई नुपी अनिदा थोखिबा थौदो आदुना मणिपुर खक्ता नत्तना इंडिया पुंबा मलेमदे इकाय फिरो खुमहनखे मदुगिदमक मणिपुरने इकायफम थोई थौदो अदु यावंग नुपीसिंगदा सोकपा याबा थौदो वाथोक थोकपा मतमदा पुलिसना मांग थाना सोंथोक्तुना थबक तौगदबने अफबा पुलिस ऑफिसर अमा ओइद्रिंगाइदा अफबा मियोइबा अमा हाना ओइबा मथौ ताई मियोइबागे अफबा लोनसे खंगदबा मिसक अदुना कैदौनुंगदा अफबा पुलिस ऑफिसर ओइबा ngamlo हाइनासु NCW की chairperson रेखा शर्मा थौरम अदुदा सरु याखिबा मणिपुर की DGP यावनु मकोक थोंबा पुलिस ऑफिसर सिंगी पुंगनिंग सिंसिंगकी थौरम अदु लोरबा मतुं पाउंगी सिंगना हंगबा वहंगी पखुम पिरदुना रेखा शर्मा हाई मणिपुर की इरांग आसि लोसिनबा होनबदा नुपी सिंगी थौदांग यामना चावी मैटे कुकी अमदि नगागी नुपी लुप सिंगी मिहु सिंगा वरी साखिबा लेख्रे करिगुम नुपी लुप सिंगा सिना मंगजिल थादना मणिपुरदा तंदु लेताबा पुरकनबा होनरबदि अथुबा मतमदा हानगी फिबमदा हंजिलपा ngamgani हाइबगी थाजबा लै लमदम असिगी नुपीसिंगा लौरिबा थौदांग अदुकी मतिक चावी मरम अदुना मखोइना थोलक्तुना तंदु लेताबा हंजिनबा होनबना ख्वाइदगी अफबा लंबी ओइगनी हाइके सखंगदबा सिंगना मियोइ अनि युमदा बॉम अममम थमनम लै मसखंगदबा खुलाई फाइबा सिंगना ngaseyu tunga tunga ba mafam anida leiba mioi anigi yumda bom thamlam le hairi thaudo adu bu yaningdaba phongdokina maike aidongi miyamna waka mifam chathakre hairi thaudok singa sigi matangda pause asina phangba paugi matung inadi ngasi ayu pung manga makhairom taba matamda masakhangdaba mioi kharana thanga pat hari khabok mapalda leiba hais barida singa se yankhaga mari ge yumda bom ama thamlamkhibani balida sariba mioi asi rural engineering department da EE oibani hairi bom adu imung manugi miyo singna thengnarakpadagi porompa police station pau piraba matung ngasi ayu pung 3:30 taba matamda police ki team ama laktuna laukhatkre hairi bom adu sel gi demand ga mari lenyan thamlamba oigani hairi thong adu bo yaningda phongdoktuna ngasi maike adungi maya paibe singna waka khongjang sangsingkre hairi nakal amaramda ngasi ayu pung 13 taba matamda su singjamai police station gi manung samba singjamai singamkha maisam laikai toma leirakta leiba मियोइ अमागी गेट सु बॉम अमा प्लास्टिक हाउदा हापलगा थमलम ले हाइरि पावसिन हाई बॉम थमलम लिबा गेट अदु लोलाव बोंगदा लेबा इफान फाइनेंस लिमिटेड के मैनेजिंग डायरेक्टर ओइबा वरोपम गुनेश ओजै यंखगमारी अपोपो लेखिद्राबा नीलकमरगिनी गेट चिंगनिंगाई ओइबा पोसक अमा लेरंबा दु इमुंग मनुगी मियोइ सिंगना थेंगनाबदगी सिंजमै पुलिस ता पाव पिरबा मतुंग
Puliski kanggu laksana yengsimba matamda bomni haiba khangba ngambaga loinana asoi angam yauduna laukhatre hairi bom adu selgi demand ga mari lenya thamnamba oigani hairi Sangai ichni park po komjali sing aniga subna kunga marigi Asia Architecture Design Award AMDA Bangkok ki winner oina ikai khumna bo lakrei Manipur gi moyang kunok de leriba sangai ichni park po komjali sing aniga subna kunga marigi Asia Architecture Design Awards AMDA Bangkok ki winner oina ikai khumna bo otkrei Manipur gi lemjaningai oireba sangai ichni park ase hoidrom design studio na design tawguna sangai pro mamang laikai gi SKTV office ki manakta leiba SKAY Infrana pagasi mai pangna sakhibani Bangkok tangara pangthokkiba tharam amada lemjaningai oireba Asian Best Civil Building Architecture Design ki manapituna ikai khumna bo lakhibani tharam aduda saru yakhiba hoidrom design Suresh hoidrom na haikibada haujiki matamda architecture haiba si sumnagi building natraga township ki design tawba duna trai diversity in unity sangatuna tumlamsek ki architecture ki lamda sangsimbani sangai chini park asi mapan thongdo uliba structure adu khaktana tane Manipur ki inakulaba cultural heritage amadi tradition ki mafam amani masina Manipur da lakpa langkoiba singbo ahanba maktada Manipur ki akhanaba culture tradition art and craft amadi tunga ba khungangi punsi mahing adu khangan bangamlei park asi Manipur ki ethnographic museum amani haike Asian Architecture Design Award ki kangubo thagapa phongdol aduna Suresh na hai award asina makha tana anauba design kaya puthokpada pungning thawkat halagani park asi bu mapum phan bada chief minister and biren tourism ki director Manipur Police Housing Corporation Limited na sogapi bagi damakta so tawbima khangbo udli award asi mamang sa igi lising aniga subna kunggohomdoi ge August adagi hauraga emerging Asia haiba teamda Asia gi tunga baleba kya adagi architecture lising amaga songa hembane register tawraki madugi matung tunga ba background leiba Singapore, Thailand, Italy amadi UNE na chingba leba kya adagi lakpa just kuna saba panel amana selection tawraba matung bana asi pibani hairi Pishana ba electronic machine laikhai badagi nupi ama soktuna laikana krei nga numida waram pung taruk rom taba matamda Kumi sarang konjing part 1 ga thangna leiba Sagopatta Pisana ba electronic machine nupi ama samgi saruk laikhai khibadagi nupi adu soktuna aruba phibam da Rims Hospital laikana khre hairi laikana khibi nupi macha adu laikai adu de leiba moyang tem rajengi macha nupi ni magi samyang na kokki unsa sing machine na phaktok khre hairi Manipur thugana ba honariba Kuki MLA tarabo assembly mifam yohanaba karigi invite tawgadoribano Mahesor Manipur thugana ba silebe MLA tara kari maram gi pangthokadoriba assembly session asida yongnaba baton tawgadoribano political gi khudong chaba lobiganu khulngafal sing NIA na phagapagi mauta mana mathum oina pigadabani haina RPI Atawale ge National Secretary Thongnauja Mahesona phongdokhrei ngachi Thongnauja Mahesona Delhi dagi thadorakpa media briefing amada mahakna hai sei amaga makhai fajilak labe irang asigi warasin ama progna balosingba singna lofam thokpa thaudang mapum phana lawbiu masida political gi khudong chaba lawraga amaga hunaraga laibagi matam nati haiki mang hai Kuki MLA tara asi Manipur tugana ba honare haiba khanglabani masida makhoi bo assembly fambada yawnaba invite tawgadori ba asi kari maram gino makhoi gi mathakta legal action lokhakadabani amadi article 160 ga 42 gi matung inna minister anisu masa gi famdagi laukthokpa yarabani phongdokhi mang hai Manipur kanabarom da mai onsinsi miyamda samamnaba po ondana ba pali balenga amadi opposition na lawgadaba thodang chapchan lohaningbagi apamba phongdokhi Maitai studio drive list ki category da chanaba honariba sida amato oina lepna yelhomi kanaba honabiu haina mahana appeal tawki Mahesona makhatan hai khulngapal singbo NIA na case lokhatpa phaba punbana singba mayam tawriba sigi matangda su wafam kaya su phongdokhi Kokomi Women Wings na memorandum pising krei haukiba mang sa ilising aniga sumna kunggohomdagi may ahumdagi Kuki narco terrorising na Maitai miyam da landarakpadagi iramdam asigi nupi oibising amadi apikpa angangsingda thengnarib awaba khudongchadaba kaya asigi maramda memorandum amang ngarang Kokomi gi Women Wings na National Commission for Women's ki chairperson da pising